constable amayauna mioi ani accidenta laikidre haire Tongan mafam da thokpa lambi gi khudong thiba thodok ani da Manipur police ki constable amayauna mioi ani laikidre haire Khongjom police station konba soraga tainafam oiriba Khongjom lausi mapada ngarang numidang pung 9 minute kun tarakpada Imphal dagi kaksing tamna thorokpa Activa amaga Bajaj B15 ga Tata Dimper amada thomjin badagi Activa thorokpa nupa ado thodok thokpam da laikidabane Amaromda ngarang nungyay matung pung tarani thorom tabada Imphal West District ki Pasoi Police Station gi manung chanba Yurembam amasung Sagol tongba ani gi marakta leiba yu thakpani habasing medical checkup tawraga halakpada Police Pasoi Police ki kangbu tonglakpa Tata Sumo ama accident thoklaga Maklang Turel da tasin badagi constable ama sire aduga misam tare na sokle haire Indo-Myanmar border rivals in resistance groups ingi marakta akan mamong da Kapnakhre Haukiba July anida Indo-Myanmar border da leiriba Myanmar gi Falam township ta military junta gi mathakta lal horiba Sin National Defence Force CNDF amasung Sin Defence Force CDF ani gi marakta akan Kapnakhre Masina maram oiraga Indo-Myanmar border gi porous area singda chauna tangdu leita da phibam ama mayokna baga loinana mafam madugi refugee kaya ama Myanmar da Nouna lanjen narakle haire Pawasina makata na hairibade CNDF na unauthorized oiba mongda Myanmar Khwathali village da checkpoint ama hangdoktuna mafam madu control taunaba hotnarakibane Thodok adudagi CDF amasung CNDF ki mayokta chauna chumkhatnabaga loinana CNDF ki maikeidagi CDF ki stronghold oiriba Satawam amasung Twisirada drone attack chathaduna akan mamongda landake Sin resistance group ani gi marakta khothoknariba mafam ase China gi militia singi yamna maru oiba amade kutlaina singbasing miraibaktagi pusilaknabagi yamna maru oiriba mafam amane Mapan lamdagi khusu khulai kaya ase Myanmar gi Luang Talai district ase phawraga laklaga Myanmar gi rebel group sing asida yogadabane Adubu hairiba mafam ase CNDF na control taunaba honarakpadagi nakal ani gi marakta chauna khothoknabagi thodok adu thokhibane Nouna Kuthongnarakpa sina maram moiraga Myanmar gi refugees ani ni phumanga Zokhawatha border checkpost ase phawraga Myanmar da Sanakhre Maraksida Nagaland gi Konyak Union na Assam gi separatist group ama oiriba Ulfa Aida khodaktagi Myanmar ga lonariba Mon district ta makhoi gi activity khudingmak lepnaba akanba warning tawkhre haire Ministry of Home Affairs na Kuki gi lusingmasinga ahumlak suboina Wari Sanakhre loinana sugi ground rule semdokpagi matangda Kapnakhre Ministry of Home Affairs MSA gi officials sina Kuki insurgent group singa Wari Sanakhre ahumlak subo ina nakalani na Wari Sanakhibada suspension of operation su agreement ki ground rule sing semdokpagi matangda makhatana khanaki haina Tribune da phonglakpa report amana haire Haukiba Jun tang mapan amasung Jun tang taratarukta nakal anina Wari Sanakhibaga loinana Manipur gi highway singda miyambo aki akang leitana sathok sasin yahanaba amasung logi wangmada pairiba khulai sing surrender tawbagi matangda Kapnakhre Kumja lisingani kunhumdoi gi me thadagi hauna Manipur da kanglup ani gi marakta hatna sunabagi thodok thorakraba matungda nakal ani gi marakta yasinaba puraktuna ing tappa phibam ama leihanabagi pandamda MSA na maite gi CSO sing amasung Kuki gi lusingbasinga Wari sanabagi thorang lokhatuna lakhi maite gi CSO sing na Manipur gi mafam pumnamakta miyamna aki akang leitana sathok sasin tawbada yahangadabani haiba wafam yauna tongan ba demand kaya pukhatke Kuki lusingbasingi maikaidagi legislature leiba union territory ama semgadabani haiba wafam taksinduna lakhe Wari sanabada yaukhiba Kuki lusingba amana Tribune da phongdokhibagi matung inna Jun tang mapan gi matung tarakpada center ga Wari sanabada singthaningai oiba mongda khumang chausanba ngamle athuba matamda Kuki singna taliba demand phanglagani haibagi thajaba leire haire Kumja lisingani nipandagi hauna center ga pistok tawduna lakliba Kuki militant group singi designated camp ayamba maitei singna namna khundaba mafamga naknana leiba maramna sugi camp sing hongdok hankhinabagi apamba maikei kayadagi phongdok narakpa leikhe Ministry of Home Affairs na su agreement ki ground rules sing review tawbaga loinana tha asigi manungda maitei amasung Kuki lusingbasinga makha tana Wari sanabagi thorang lokalapa yai haina thajanare Kumja lisingani nipanda khuriak pinakhiba su agreement ase sahi khuringi sangdoktuna lakhe adubo Kumja lisingani kunipan gi February tang 18 da Manipur lengak na nakal ahungi oiba agreement asidagi tokle haina lauthoki
Kumja lising ani nipanda khodiak pinakhiba su agreement ki ground rules singi wangmada Kuki militants singna hingsa gi oiba thawrang kaya laukhatlakpana maram oiraga Manipur da kangluki ungkhanaba thodok thorakpani haina hanagi chief minister N Birena kayarak hana pongdokpa laikre Ministry of Home Affairs na kaurakpadagi ahumlak suba oina ngarang Wari Sanakhre Kukiga Maikedagi United People's Front UPF amasong Kuki National Organization KNO gi makok thongba lusingba kayana saruk yake Ministry of Home Affairs ki Maikedana Intelligence Bureau amani Ministry gi makok thongba official kayana saruk yake UPF amasong KNO gi kadar lisingani chanirom singi district singda hangdokpa tongan ba designated camp taramari da thambaga loinana kadar amamamda tha khodingi lupa lising stipend oina pidona lakhibane hauzik thokliba wathok ase loisal hannabagi pandamda su agreement abrogate tawgadabani haina maikei kayadagi taksalakpasu laikre